आकाशवाणी इम्फाल Ngangom Kiran पाउ पाजरी अहनबद मरुवैब पाउ मुख्यमंत्री नोंगथोम बिरेन हाइरी प्रधानमंत्री आवास योजना अर्बान की मखादा मणिपुर हौजिक फाउबदा युम लिसिंग मरी चाम सुपननि पान साब लोइरे सोशल मीडिया राज्य पुलिस पु लान उबयाब थौंगसिंग चथबिदनबा IGP के जयंतना अपील तौरी मणिपुर कोविड लाइचितगी ना फगलपगे सांगसादा 39.5 यौरे हेलीकॉप्टर कायबगी थौदोक्ता लैखिद्रबा चीफ ऑफ डिफेंस स्टाफ जनरल बिपिन राउत की हकसांग जाते की मपुंग फाबई काई खुमनबगलना हयेंग दिल्लीदा अरोइब मथुंग मंगम पांगथोक्लगनी अमसुंग लेबासिदा हुजुक फावबदा कोविड की वैक्सीन डोज कोटी 1,19,59,000 हेना कापख्रे Laibak asina COVID vaccine dose koti cham yankai yongna kapna bohonering cheragashida anauba corona variant sing thorakle haribasina amuka sunungnang pohlei phiba masida ikhoina tabiriba miyamda hek yaba makhaya tu matamda vaccine dose suna kapthok pina bamsung atopa miyosing vaccine kapada mateng pangbina ba apil tawjari laichere sidagi ngakthongna ba chamathong ahumasi inbiu face mask upiu puttaru ke social distancing thambiu mai mit amadi khut sa seng hamdokpiu COVID-19 की मरी लाइनब ई पाउसिंग गिदमक नेशनल हेल्पलाइन नंबर सिंग 01123978046 अमसुंग 1075 ता दुगा मणिपुर की हेल्पलाइन नंबर 0385241166 अमसुंग 180034531818 फोन तौबियु हाउजिक मपुंग एबा पाउ मुख्यमंत्री नोंगथोम बिरेन हाइरी प्रधानमंत्री आवास योजना अर्बान की मखादा राज्य सिदा युम पुन्ना लिसिंग यांकिनी पन सात्रक निपुमापन साननवा अयाब पिरक्की मसिगी मनुंगदा युम लिसिंग अहुम सामनि फुमाथोइना इम्फाल म्युनिसिपल कॉर्पोरेशन की मनुंगदा सागनी युम लिसिंग अमा सात्रक निपुनिथोइना मयांग इम्फाल म्युनिसिपल काउंसिल की मनुंगदा सागदबने दुगा युम सात्रक निपुना यारिपोक म्युनिसिपल काउंसिल की मनुंगदा सागदबने मुख्यमंत्री नहाई अपुनबा सैंक्शन तौरखिबा युम सिंग असिगी मनुंगदा युम लिसिंग मरी चामा सुमना निपान साब लोइरे युम लिसिंग 19 सनी सुमना तरेटना साबगी थबक कन सथरी युम सिंग असे साबद पुन्ना लुपा कोटी मरिफुनिथोय लाख निफु मरी रोम चंगनी हानगी असिगी मथक्ता युम लिसिंग मंगा चौंगा सुमना अहुम नौना साननबगी अयाबसु पिरक्ले मसिगिदमक मुख्यमंत्रीना प्रधानमंत्री नरेंद्र मोदी बु थागतबा फोंगदोक्ले Honorable Prime Minister Narendra Modi ji ki PMAYU urban si am kupna lairiba urban oiragasu urban manungda awaba sininaw ima isa kaya laiba se urukanda mana mayam sisu kim sabagi saruk thungudabani haina adu paikalakiba Pradhan Mantri Awas Yojana urban gi scheme amani aikhoi da yum leijidaba ingonda yum ama leibagi paka yum ama da ai leibagi madugi pride madugi nungaijabado imung manungdu da fawhanba security piba adugi damak tuni सोशल मीडिया दा राज्य पुलिस पुलान उबयाब थौंग सिंग चथबिदनबा IGP के जयंतना हाइरी इम्फाल वेस्ट के SP की कॉन्फ्रेंस हॉल दा अतै जिला सिंग SP सिंग याउन ngasi पांगथोखिबा पाउगी मिफममदा श्री जयंत कुमार न हाई मणिपुर पुलिस ना शांति रक्षा की फिवम फगत हननब याउना मयाई काबनेसा ड्रग की मायोक्ता अकनब खोंजंग चथदुना लाक्ली मदुगी मनुंग चन्ना नुमित खरनी की ममांगदा मोरेदगी यामलब ड्रग सिंग फादुना मखाताना थिजिनबगी थबक चथरी ड्रग की मपु ओरिबा मोरे वार्ड नंबर 3 द लैबी नुपी अमगी मपुरैबदु म्यांमार द लैब चाइना मसाम ओइरमबदगी थिजिनबगी थबकता अपनब खरा लैरी मसिदा मियोय खरना राजनीतिक ओइब मवंगदा खुद थिंजिनदुना थिजिनबगी थबक तपथनब होनबगुमना सोशल मीडिया द फोंदोकनरकपसि यामना लाइबक थिबनी राज्य पुलिस नायुक नुंथिन नुमिदांग खाक्तना मणिपुर सान्ति पुरकनबमदि मयाई काब ड्रग की समस्या हंतहननब होनरिबसिदा मियामना मतेंग पांगबिनबा श्री जयंतना अपील तौरी कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमिन सिंधुना हंदक्ता नागालैंड लानमिन मिचम कया हाटखिबगी थौदोक अदुबो यानिंगदब फोंदोक्तुना इम्फाल की कैशामपाटा ngasi वाकन मिफम पांगथोखरे वाकन मिफम अदुदा सरुक याखिब तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन सिंगलुसिंगबा सिंगना लानमि की काहेनबा थौंग अदुबो यामना कन यानिंगदब फोंदोकनाकी
Otingi mihat yaning de misam hat pato apas palok to masung awang nongpo kimiyam buning tinangak pisen biyu haiba flag catching kongjeng aduda saruk yaki basing na paiki. All Manipur students joinen Sunasu Nagaland misam kya hat ki batawang adu yaning de pangdok tona kongjeng sangsin kre tongan ba mahilo sang singi mamang da mahiro singna mihat adu yaning de pangdok pagi flag catching pai duna kongjeng sangsin ki. Tungda Suna Mantri Pukhida Laiba IGAR South ta Afaspa refill Tongnabagi Matangda Memorandum ama Pishin ki. Hayeng Malem gi oina miyo ibagi hak kanbana met International Human Rights Day ni. English singa matsama pani punipanda United Nations ki General Assembly na December tarabu International Human Rights Day oirgane hena lauktoki. Numerasina lakpada All Manipur United Clubs Organization amukona miyoibagi hakpu ikai kumnabagi tangai padaba singadu na hongna na fongdorakli. Aina tingkraba lalolup singi apun belup korkomnasu numerasina lakpada miyamda yapu paujal pirakli. Lubasigi Publicity Committee na thokpa cherola madahai English sing maswapa nipu taretagi lesing maswapa nipu mapan fawba maning tamba ganatantrik oibalaiwa kama oina lajiramba Manipurbu Bharat na namduna loksing kibasi Universal Declaration of Human Rights lesing maswapa nipu nipangi Article 1 bu pong na kongaung na bani. Laibaga sina ning tamlak pasahi humputramanga surakpa azatika amarit mahotsaw kamari lenana wakatona masung It Right Mela Pangthoknaba Food Safety and Standards Authority of Indiana Leba Sigasar Humputra Mga Kangat Pada Imphal Su Yauri Mela Asi Lampel Pata Leba Medical Directorate Masung Konong Mamang Dala City Convention Center da Thasi Gitara Nipan de Gitaraman Pau Pangthokani Mela Asi Gi Manungda Mahiro Singelayak Pat Sangdam na Yauna Thorum Kaya Silli Laiba asidaning tamlak pasahi humputra mga surakpagi tharam azadi ka amrit mahotsaw palan gi sharuk ama oina Akashvani Imphal gi pau kangbuna irai numit khuding gi numidangi pung 3 makhai gi Manipuri pauda akhanaba quiz gi tharam leptana sandokli quiz gi tharam asida laiba asigi ningtam lanjang mari lenaba wahang kaya hangduna miyamda ningtam lanjang gi maramde hena khanghnana bo honari masigi mathakta laiba asibu ningtam hanana bagidamukta sobu thodang lokhiba miyamna dik kaya khangna bidraba athaubi kaya gi punsi wari dimpham oiba akhanamba thorma masu nomajing nimit khudingi ayuk pung 3:04 leptana sandokli tabiriba pawasi Akashvani Imphal dagini Manipur hau ki pung kunmari da miyoi lisingama chamri humpu test tawbuda miyoi kunmunga nauna COVID-19 positive ore haksal biba ke serola madahai positive oibagi sangsada ma 10 taritni haribu matamasida laina asina naw mi amata sekibagi paulaite laina asina naw mi taramathoi na fagalakpagalona na fagalakpagi sangsada marputra nipan 10 kama manga yaure haujik active case sahum kuntrama pallairi Marasida haukim numit kharani da Thawal jila da COVID positive oibagi sang singthaningai oina hantarakpadagi haujik jila da COVID ke active case mari khakta ngairi hairi None jila da su har ghar dastak thawsal gi makha da yumthong changduna COVID ki vaccine kapagi thabak leptana shathari laikai singda lairiba asa workers singi matengalonena vaccine kapagi thabak pangthokli ngasi jila asigi longwai part 4 Peaceland da yumthong changduna vaccine kapagi thorom pangthokki aikhoi gi pawmin hai lagliba Christmas kumai mamang da vaccine kapagi thabak ayamba loishinanaba authority na kan honari Manipuri cinema gi Golden Jubilee thorong gi sarukama oina thasi gi taramathoi gi taramanga fawwa Imphal gi konung mamang da laiba MSFDS ki auditorium da Indian Panorama Film Festival Manipur pangthoklagani Sahi machumna chathagadaba Golden Jubilee thorong gi sarukama oina pangthokadaba festival asida sangnaraba filmmaker Aribam Sham Sharma gi punsibo hangatna yangbagi thorom su silli Festival ase Information and Broadcasting Mantralaya gi makhada Film Festival Directorate ka Manipur State Film Development Society ga puna kusum naduna sinbani Festival ase gi manungdari bam Sham Sharma gi maminglara film sing ima gi ningthem olang thagi wangmadasu sanabi amasung ishanung sing bu utkani Film Festival ase gi film sing festival manungda namit khuringa yu pung mapan amasung numelang pung mapan makai da utpa hogani hairi Saita Thaupanglop Sathauglop na sahi ani lairaga piba Thiam Larik Macha International Award sahi asigoina Bangladesh ki masak narba iba Khoirom Indrajit piragani award assist aliba tha asigi manungda Saita Thaupanglop amasung Bangladesh Manipuri Saita Sangsat anina khusam naraga Bangladesh da pangtok thorma mada aiba sida khusin naragani mana sida sel oina lupa lising tara citation ama amadi sol ama yauri
Bot thadaba yaraba mioi khudimak soidana bot thada hananabagi matangda sweep campaign ngasidagi ukrul jila da sahukre district election office ki makhada electoral literacy club na sinduna ukrul higher secondary school amasung raiwu tangda pangthok pathor maduda kangai singna voter singna soidana bot thadaba thorknabagi matangda puning thogat puapum kaya phongdokki None jila gi khumjira chathariba hanba youth gospel olympic te ngasi punna match ni pan sanaki gospel olympic asi variant baptist ministry na sinmani ngasi sanaki ba national women football championship lisingani konma thoigi final match ta manipur gi team na railways team bu panjan ani amada maithio piduna manipur na championship asigi title lawre kerala gi Kohikor da sanake ba final match adugi apiba matamda panjan amata chanba ngamnadabadagi penalty shoot out ta manipur na panjan animada mai pakibani manipur gi napi team na championship asigi title law ngambada raijagi youth affairs and sports mantri latfau haukipna manipur team mu thagatpa phongdokrai Tamil Nadu da thoki ba helicopter kaibagi thodok da lai khidraba laiba asigi chief of defense staff general Bipin Rawat amadi mahaki loinabi Madhulika Rawat ki haksang hayeng Delhi cantonment aroyu mathung mangam pangtok lagani makoi gi haksang adu ngasi Tamil Nadu dagi Indian Air Force ki khanaba aeroplane amada Delhi da purak lagani Wellington ngasi lai khidraba lanmi gi makok asida laishu katuna kai khumna wotki maduda chief of army staff general MM Narbane Indian Air Force ki air chief Marshal B.R. Chowdhury Masung Chief of Naval Staff Admiral R. Hari Kumar Susarkyaki. Hayeng ayuk New Delhi da laiba General Rawat ki yum da lai khidraba lanmi gi makok kamadi mahaki loina bigi mafamda miyam ni kai khumna ullaba matung aroyu mathung mangam pangthokani. Amaramda Indian Air Force ki helicopter kaibada General Bipin Rawat lai khidraba gi thodogasi Air Marshal Manbhendra Singh na lusingba lanmi ki tri service inquiry ma chathanaba khangan kre haina ngaksal mantri Rajnath Singh na sangchat phongdokre ngase sangsad ka sabani da mantri na piba mahaki warol da thodokasi da soktuna Wellington Military Hospital da aruwo phem da like nariba group captain Barun Singh punsik kanana bo honari haina su phongdokki Like Hyderabad General Bipin Rawat ke roy mathau mangam lanmi ke sabsabai kai khumna baglana hayeng pangthok lagani sangsad ke sabani ke sadasya singna like Hyderabad Chief of Defense Staff Bipin Rawat amadi atopa singa dugi mafamda awaw phongdok pa galonana minute ani 2 minute leptuna like Hyderabad singa famda kai khumna basu utke akasmani Imphal gi pau tabiri Lebaga sida chathariba jati ki vaccination drive sida hojik phawbuda vaccine dose koti sam kuntra lakh kuntra apan hena kapkre Kendra Gaksal Mantraloy na hai hauki apung kunmari asida vaccine dose lak marpu lising marpu taruk hena kapki hariba matamasida na positive case lising mapan samri taramapan thana ki aduga mioi lising nipan sani yankai mathoi nabri fagalaki na fagalapki sang sada marputra nipan dasmik ahum tarukni Kendra Gaksal masung yaipi yumbal Mantraloy na hari Omicron positive oirba mioi sing akhanaba COVID facility sing da laying lagani facility sing asida Omicron positive oirba na basing tongan ba isolation area thamgani Rajya masung Union Territory sing ibu chairol amada Kendra Health Secretary Rajesh Bhushan hai cross infection tohondana ba soidan honagani community surveillance tamapung ayom yang thamgada bani masung nauna COVID positive oirpa sing sabun oina laibagumba hanaga manada ba thongsing khangdokna ba surveillance ki thabak kankit kadabani Positive whatever sample pumnamak isako ki genome sequencing laboratory sing the thana nabasu khangan ki loisalakpada COVID-19 dagi ngaktung na ba COVID vaccine kapthok pa face mask upa phut taruk latna na laiba khut samadi mai mit taru tanana thamba haiba achamba thong singa singa satpina ba amuk hananing singjari aroibada maroyo pau amuhanna Mukhyamatri Nongthamam Biren hairi Pradhanmantri Awas Yojana Arban gi makhada Manipur hojik phawbuda yum lising mari chamusukna nipan sabloire Social media da Rajya Police Pulan ubaya thong sing chathabida naba IGP K Jayantana appeal tawri Manipur da COVID laichatagi na phaglapgi sangsa da marputra nipan dasmik amamanga yaure hojik active case chahum kuntramapan lairi Helicopter kaibagi thodokta lai Hyderabad Chief of Defense Staff General Bipin Rawat ki haksang jati gi mapung phabi kai khumna bagalana hayeng Delhi da aroyo mathau mangam pangtok lagani amasung leba asida hojik phawbur COVID ki vaccine dose koti sam kuntra lakh kuntra apan hena kapkre pauloi jare